गिफ्ट पीबा जारेबा अदो अखोय मादा सि लेबिउ हायरानी अदो मा कय हाय सि कायनरसि कई हायनो मलै जांग हायरोय चलगे क्या होता सिना ngौबा माकर मा जेंना साइदो सि करम ना कय हेलो मैम पुनमपु आइगे चैनल दा तराम नोसेरी अदो ngasi अखोय मा थोरक तोरे आइना वीडियो नमगे तबदे मा हैना बिउ मोयरे सिसे को मांगसी उना लला चौसे आइना हौरिबा दो अखोय आइना दिंगसी चलरो सिदि हाइबनेबा मा नोंनि मांगदि हाइबनेबा अदो अखोय माना बिउ खंना ngasi से अदु मेलाना कोइथोसिरा आइना हौरकबा हौरकपदु आइना ने ngरang thang हाइरेमेबा आइना हयें अयुक्ता खल्लगा हाइरक्के आइना हाइकिबको अदो अखोय माना दुम चथोरसि माना ला चकदा लै नो मेला चौसो मा फमना ngairomge हाइबा आइना चलमना कदोरि फमना मु ngaरनो दुम डाइरेक्ट चलसि आइना दुगिने खो मा जावरमना नुंदांग करबादि जारो दे खोय मानबसु लापिएबा अदुना मासु अथिंग करबा यारो दुम नुंदिन वाय बमद्रे मांगी मेला उइदुमि अखोय मेलासे अदुनि अदु असिदि कोई चनबिदि यावरो पाउले नोइनैना चमिनौसि हाय अमद्रा मा यावदे सु नुआइतेबा अदुगी दै मोय बाइनी इमानबिदो मोय मसिमनाउ लानी ना खरा कोइगे मंगाय हजिदि फुलब्रा हौरबनि दुनी अदो तुम हरन लंबी थोगा उलकेबा हजिकिदि अदुम सियारा लोसलगे मेला का चपा आइसे पैसा याम तिंग मनी अदुनने हंदक्ति ए मेला तमना इ इसाना चटके ना मो खंद्राबको अयोना मीना चसे हौरकपदो आई अदुगत ओइना चलेबा अदु ओइबा तारगदि मीना जो हौरए इथन चपदसु नुगाइते आइना हे प्लानिंग तौना खल्लुरबा पैसा याम तिंगे हाबा दोगी आइनाने हौजितिने पंग मुसे कानादे हाबा मीना ओना हौरको मीदो अदुगा पुन पुन चटपा अदुगी आइना हौरको मीगा ओइना पुन पुन चले हौजि कोइ मानसु हौरए मीनसु हौरए नुना पुंजले आई के मांगद्रे आई खाली चाबता ओइदोइमी अदुगिनी मैम अखोय मागा आइगा अखोय पाउलेंगा अखोय हमदो लाएबको लाकपदो अखोय मासो दुकान दा मा थबम लेबदो अदुगी आई उहोद्रे दुकान दा मा थबकतो मासु तौरमे अखोय मासिंग असि लाइफने का सेन लाई ngasi कइनो अदुगी अखोय हौजि खरा कोइ मानबदो लाकनी तुतुगी चतोइमी अदुगी अखोय हौजि लाबनीना खरा ngallसु ngana कनो तौरगे नत्रदि होरेन युमदा मु खोय पाना मामु थोकपदो फरक ओइदोबा ताइसेनसु लैबनीना अदुगिनी कोइ हौजि तुतुगी तोंगे तौरे तुतुगी तोंगागा कोइ हौजि मेला साउंगनबा मेला ला नोंगिंगे खोय मेलासे ngनमनगिना अदगि ngनमनगे नोंगिंगे पाउलेना खोय हम तौइसे अदा ngallसु अखोय मागी ngallसु काइदेबा अखोय मासे अखोय मागी खल्लगाने ngallसु लाकपनिदा नरनेको मैम अखोय अहुम मेलासे ngasiगी मेलासे अखोय हुमना थोंग हांगदोकपा ओइदोरी अखोय जे हौजि हौजि केनो मेलासे कोइबा लाक्ता जादे हाबगी दो नतेदा अखोय जे ngल्लि खंगेबा दोइसु अखोय अदुम चंगना नाग दुम मौंग मतो येंगे ददुम इमानबि सिंगदसु दुम लानी नुंदांगसे आइसुने तल्लिबा गाड़ी दो कनो तोंगना अइंगबदुगा लाकपदो आइसु नुंदांगदो लानिंगदे नुंदांगदो आइसु लानिंगदे अदगी को ममासु कोइ ममासु कनो तौइबा मा इंगबैना इंगल्लेबा दो नुंदांग मा तल्ली चलदे युंगिंदा मा हौ चनिंगे कुइरे मेलागा चत्तबा हाइबा अदगी अमामदा लैथोरौने को मा ngasi जा मोंग ता लाकपै वानी दा लैफने का सेनगा लामै वानी दा ngasi मेला ददुसु ओ इंगबसिगने नंगिसे केरी नतेबा दुकान सिंग थोंनारक्तरि मी सिंगसे ngasi mi kanam laktriङै दा मेला से फजना उल्लगे अदु लानी पुइद्रे पाउलेन पुङ अहु मखा तासलक्तोरे फल मूल से उरगने फजाबना अदु चाबदि सुंगम ngमदे पाउलेन पिक अमतदि लौ कैनो आइसु लेपके कैनो सासे एगना पिक अमता वाव खुबजामनी ए वाव 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 फजरे 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 सिनी जेउसे दुकान हांगनारक्तोरे याम फजरे सी आइना पामजै सी पोसे कश्मीर बोरोइसे हनबदा ngako wali sige hen ma to ba ina lawning ma pon mu tholadi bol tu mama che da moi
Udi ude famdi fammi ai mi tei dukan di hai. Nungai ni ngomoi do dukan fammi do isi jang ni ngomoi dukan famba. Ai dukan fandu no ne mi lei tai do mi ada. Mi ada lei ra me se. Koi ne dukan se hang ri ma le se. Do mapan da ni hang dri si manung da di. Mau manam ne nu si bana kai manam ni. Ko ma ngau re. Si na ne na ko ma pu lai se. Mo ga chala di chaning bo mai ku thila. Ai na hore lei do se kai no. Tu pi chu lei do mi chasma lei dum do chasma dukan se lei re. Manung da se lei ai ri. Ai mobile editing tau bagi. Ama ga lei ni adagi nusa thok bagi ama ga as mata jare. Online do ai ama khakti lei. Du cha do bigi si ma chu ga ai gi du na ne ato bani. Ai du cha do bigi du na pot mol. Ai si ga longning mang lei re. Ai na sei lo poli si je ba yon phaja ga dra. Si ko je yon phaja ga da do si ma thaki amu ba sina ma pan thok pe si ko je ba yon phaja ga da jong ne. Ma pan je ko je amu na ko di phaja ni dra. Phare ha na raw nam jing do gi si so. Ngasi di chaning ta na mela se mi lei tin ngai de phaja jengan ge. Horen tarubi gi kano do hawa mi thai kaung ko. Adu gi kano su. Tai se ni mi thai ga. Somna su lei kai no khang de oi ai ko ai ngarang mi video thagana ra ko da ui light pan ma myam jaw si light ka pan de ngai ko basim le ra video number khoi gi basi khong gi na video sem bana phadori lao somna mu lao mata cha he ngan lak pa se monja jam phaja ba joli ma hana raw nam ta thoki si lao hana raw tau tho ga ne ko na puram khanji ai bu ne auji na chom ai thoki na chom khani si do mi na je phun bani na jungka aduni jungka phaja bam lai de baja de ai mai se jungka na khara pakcha ba du mai na ine khanje paulen ji jungka si se du si jungka si ba chu su phaja de du si ma sa gi suma ai ni nang ko lai do to dum ma ne ba du si ma ma chu ko phaja ba sana ma chu ma lau do ai si nung je ma chu phaja ye ai di kai na nang ma chu phaja de si sana si ma chu je sma na loi tang na ri me ba ye khatang ma chu phaja khalu je ko somna du phaja ngai ko ai som dai som dang jeng a ki no pai de pai ai wana pakcha ra di dum kai de no ngak tro mi ne phajai myam chu ka jang de myam phaja re hoji ki na chom nu pa do ina 20 ai re ma jarak tre 30 ai se jarak tre ma na 40 ai re ai na blue ai na ngam dre kai ai ma oma ai hui log doi mi kare ai hui log doi mi hang hati de pi de gaya re हाँ वही तो lupa kontra ka putro kam ni phajari ba do khadang ni ngatang di ma ya ba do ai ni sira dum phaja thol lage da ai holen sini se chang ma tang ai ra single piece oi ra ba do ai na panjar ra ba se no che do ai na jamina si na bo ga chapani na thila le bi hen ge da ba ma na cha se ja de holen ai huyam di lai do mi ko ai chu ma hui ye na de khan na thami mai huyam di lai ga na Tasyan man mahuyam di lai do mi kara mahuy lai si gay halak pada lai si halak pada ko ma ki si jang hui lo war no ai re ai hui do jam nu si ha ha wa makhal mathil gi pot loi na phange siga popcorn cho phange pore han madalai ni popcorn se ole ibani raw nam slau siga chano na ko bang han madalai si milai do round pura ma taulo ra selo si round je chasi asne bracelet kini sina milai do sini ne ado dum koi anak pada tau bani na dum chaning bado aduni mo se mata sa de siga koi mobile ga paisa ga wow mobile cover ayah
Aji de khang mami wa min he. Du jang phajai du phi mong cha de hai su kai no. Ore halak pada. Ki mela se kya ho kya आने वाली है? 25. Khoe halak pada jangan ke. No. Mà hoa mi thay đồ lên du lâu rồi ở dưới bay bắt lại tôi khuya là hành mà lâu xin mẹ mà tay lấy vậy nè Duni asi đi cái nó phăng lang là thiết bagi design xong nó sẽ mẹ lấy đi bao lên khôi mà nó lấy đôi bộ tôi xoay để lối lấy đấy đứa cái mà nó còng đi mà cái nó gas ki cái nó đâu gas mà khác cái đâu cái gì nè rồi sẽ bị mà xí nó muốn trao gì nên xin cái nó đâu vậy đâu rồi sẽ bị nó sai đâu ủ đấy nu giờ lấy đi lấy bên này đâu số lắm đây riêng làm cái này bạn đi là cái gì cái gì bay bao cái gì rồi nè lâu bây giờ lâu bay bây giờ có lấy bay này chasma khăn chứ nào lâu này sẽ lấy nè chả lôi nè nâng thao đâu chả lôi nè hà nó lôi thao trên đồ sao xôm nó xuống ai mù bang đâu vậy làm phải giờ bảo post đi lấy đấy ai mi ta cáp tôi juga chả được xôm đây xôm đang riêng gì cái nó cái nó lôi rồi tân gì tân như đường đấy mà xí thì môi xí này đi cân li mà khôi dùng cái xí này rồi xí này cân li mai chả mua xí bộ không biết là cái gì xí khá bây xí mà ta chả vào ní bộ thao đấy xí cố khất bagi na xí khôi anh khơi lấy mi ba cái nó tung khơi lâu mà khơi lâu nó lôi thudi khơi adu xí phải khôi cái nó bira khơi tiề bên lao cho xí lao xong đi tang nó phải round đâu lao xí lao ya tay ya dukaan cái tên sao đấy xong rồi nan họ lên là quên mà mang nó lạc con mình tôi đi giống nè dukaan lấy đi bên mà thông long khẳng đẹp pura sida đấy chẳng là xong đây đúng direct rồi asi đi gali cái jam này là mẹ he mela hong na dri mina mi tumi mela party se te tu mela se hau re do pura dukan pura mang loi hagatri thong je moi hagat pa hobana re are mi se hoji ne mi je leite badina te mi je khoi machin gali da oina leiba du gi ne ba ado khoi thanda ta khalak bagi khano to badi ha pung mai ta sale aduna hawlak to re loi dukan hangna re paulen photo ka khara ka pu china clip kai krang khara le samje ka clip ka khara lausi po jing sina tang hi bana melanen po hong ga indi leite melanen po tang im mela de ate bang lei do choi kap ti chai gu ding lei hai ko manan phaja bai na te ma ai sam je jam bani na ai lu jo ko cha ba dai sam kana to bai ma thau tai ba po che no pi po che bai na pun yu kal li sarak siga po che kra no pi ne no pa ga suni dum lu jo ko cha ba na ha kari phado phajing 자, 쉬운 거 빠져. itu 50 টাকা দাও Ini jangkai ini. Ah, itu bis, bis. Em sẽ xí rubber sẽ ya mon lao ye. Nhiều đâu. Tu. Samun cái em phật ba lấy sữa. 기재의 전문 여우보다 이사기 참보 혼항함 되냐 좀더. 아직 뭐 아예 지금 전문 역할인데 뭐 기자보다 많이 떠이고. 거기 자박이 꼭도 많이 떠이. 아이 이사기 참지 야 많이나 전문 감마 토다 되디. 아이는 꼭 사나 봐. 이제 아이는 फजबाइना पाम डिजाइन में अदु ओइदेने मागी कनो से संजीरे से कजरा से
ꯀꯞꯁꯦ ꯑꯃ ꯅꯤꯇꯪꯗꯤ ꯂꯩꯗꯕ ꯌꯥꯗꯦ ꯀꯞꯁꯦ ꯈꯪ ꯅꯥꯅ ꯍꯥꯞꯆꯜꯂꯣ ꯔꯥꯡ ꯑꯃꯗ ꯌꯥꯝ ꯕꯦꯛꯁꯨ ꯌꯥꯎꯗꯦ ꯀꯨꯇ꯭ꯔꯨꯛ ꯀꯨꯇ꯭ꯔꯥꯛ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯁꯤꯗꯩ ꯂꯧꯔꯦ ꯄꯨꯝꯅꯃꯛꯇꯩ ꯈꯜꯂ ꯂꯧꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯀꯞꯁꯤꯡꯁꯤꯗꯤ ꯃꯇꯥ ꯆꯥꯏꯕꯨꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯀꯣꯞꯖꯥ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯦ ꯈꯔ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯀꯣꯝꯃꯤ ꯍꯥꯏꯕ ꯇꯥꯏꯠ ꯑꯣꯏꯕꯗꯣ ꯈꯟꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯏꯀꯩꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯑꯦꯔꯤꯌꯥꯁꯦ ꯆꯪꯈ꯭ꯔꯁꯤ ꯂꯥꯎ ꯌꯦꯡꯉꯣꯅꯨ ꯍꯜꯂꯛꯑꯕꯣ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯃꯤ ꯂꯥꯛꯄ ꯍꯧꯅꯔꯦ ꯑꯗꯨ ꯍꯣꯔꯦꯟ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯀꯥꯞꯄꯤꯔꯛꯑꯣ ꯅꯪꯒꯤꯗꯨ ꯀꯩꯁꯨ ꯀꯩꯗꯧꯒꯦ ꯃꯌꯥꯝ ꯑꯆꯥꯔꯁꯦꯀꯣ ꯃꯌꯥꯝ ꯎꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯩꯑꯕꯀꯣ ꯑꯗꯨ ꯆꯥꯔꯒ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯕꯣꯔꯣꯏ ꯑꯆꯥꯔꯅꯤꯀꯣ ꯄꯥꯎꯂꯦꯟ ꯕꯣꯔꯣꯏ ꯑꯆꯥꯔꯅꯤꯅꯦ ꯄꯥꯎꯂꯦꯟ ꯕꯣꯔꯣꯏ ꯑꯆꯥꯔ ꯍꯩꯅꯧ ꯑꯆꯥꯔ ꯑꯗꯒꯤꯁꯦ ꯀꯩꯅꯣ ꯂꯩꯔꯦ ꯀꯩ ꯍꯥꯏꯒꯦ ꯆꯔꯐꯣꯟ ꯑꯆꯥꯔꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯩ ꯆꯅꯝ ꯑꯆꯥꯔ ꯑꯗꯩ ꯃꯣꯔꯣꯛ ꯑꯆꯥꯔ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯆꯥꯔ ꯂꯣꯏ ꯐꯪꯉꯦ ꯁꯤꯒ ꯃꯌꯥꯝꯁꯦ ꯑꯆꯥꯔꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯄꯥꯅ ꯈ꯭ꯋꯥꯏ ꯆꯥꯅꯤꯡꯗꯣꯏꯗꯣ ꯑꯆꯥꯔꯁꯤꯅꯤ ꯁꯤ ꯑꯆꯥꯔꯁꯦ ꯃꯆꯨ ꯁꯥꯊꯤ ꯐꯖꯈ꯭ꯔꯦꯗ ꯁꯤ ꯑꯆꯥꯔ ꯑꯅꯤꯁꯦ ꯁꯤꯒꯁꯦ ꯕꯣꯔꯣꯏ ꯑꯆꯥꯔ ꯑꯣꯏ ꯃꯥꯜꯂꯦ ꯁꯤ ꯖꯦꯜ ꯃꯈꯣꯡꯒꯤ ꯑꯆꯥꯔ ꯑꯗꯨꯃꯥꯏꯅꯒ ꯇꯧꯏꯅꯦ ꯁꯤ ꯑꯆꯥꯔꯁꯦ ꯀꯩꯅꯣꯅꯦ ꯁꯣꯏꯕꯨꯝ ꯑꯆꯥꯔ ꯑꯃ ꯑꯩꯈꯣꯏ ꯄꯥꯒꯤꯁꯤ ꯈꯤꯇꯪ ꯑꯆꯥꯔ ꯑꯃꯈꯛꯇꯪ ꯂꯧꯕꯤꯌꯨꯅ ꯑꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯛ ꯃꯔꯥꯡꯒꯤ ꯑꯗꯨꯝ ꯐꯖꯅꯤ ꯍꯥꯏꯕ ꯑꯗꯣ ꯀꯩꯅꯣ ꯍꯥꯏ ꯁ꯭ꯋꯥꯏ ꯃꯆꯨ ꯌꯥꯝ ꯃꯛꯁꯜꯂꯤ ꯃꯥꯒꯤ ꯃꯊꯛꯇ ꯈꯨꯝꯖꯤꯟꯕꯁꯤꯅꯅꯦ ꯃꯆꯨꯁꯦ ꯏꯃꯪ ꯃꯛꯁꯜꯂꯦ ꯑꯗꯣ ꯑꯁꯤꯁꯦ 160 ꯍꯥꯏꯔꯤꯕ ꯑꯗꯣ ꯄꯣꯠꯁꯦ ꯄꯥꯏꯔꯗꯤ ꯏꯖꯥꯡꯖꯥꯡꯉꯦꯕ ꯑꯗꯣ ꯃꯃꯜꯁꯦ ꯈꯤꯇꯪ ꯆꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯨꯕꯗꯣ ꯑꯣꯏꯗꯤ ꯂꯧꯒꯗꯕ ꯑꯗꯨꯁꯨ ꯑꯣꯏꯗꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯖꯟꯅ ꯆꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯥꯏ ꯀꯣꯟ ꯂꯩꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯃꯌꯥꯝ ꯑꯩ ꯆꯁꯃꯥ ꯐꯖꯕ ꯑꯝꯇꯪ ꯂꯩꯒꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯛꯆꯗꯦ ꯑꯣꯟꯒꯤ ꯄꯛꯆꯗꯦ ꯆꯥ ꯅꯤꯡꯗ꯭ꯔꯥ ꯄꯛꯆꯗꯦ ꯄꯨꯔꯥ ꯀꯩꯅꯣ ꯀꯥꯊꯤ ꯎꯞꯁꯟꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯄꯛꯆꯗꯦ ꯑꯇꯣꯞꯄ ꯑꯃ ꯂꯧꯒꯦ ꯃꯌꯥꯝ ꯁꯤꯅ ꯑꯍꯥꯟꯕꯩ ꯎꯞꯄꯗꯨꯅ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯅ ꯈꯔ ꯁꯤꯜꯆꯔꯗꯩ ꯂꯩꯔꯛꯏꯗꯨꯗꯤ ꯃꯤ ꯑꯇꯥꯡꯕꯤꯅꯤꯗꯅ ꯁꯤꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯨꯔꯥ ꯀꯝꯐꯣꯔꯇꯦꯕꯜ ꯈꯤꯇꯪ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯃ ꯅꯪ ꯁꯤ ꯀꯩꯗꯧꯒꯦꯕ ꯈꯪꯗꯦꯅꯦ ꯑꯗꯣ ꯑꯩ ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯄꯛꯆꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯑꯗꯣ ꯋꯦꯗꯔꯁꯤꯁꯨ ꯈꯪꯗꯦ ꯏꯈꯥꯝ ꯈꯥꯝꯕꯩ ꯋꯦꯗꯔ ꯑꯃ ꯑꯣꯏꯁꯜꯂꯛꯏꯑꯕ मैम सीना अमूबा तो यहाँ पर गिरा रहता सीना अमूबा क्या होता सीना अमूबा मगर मैं जेउना शायद वो सीना कर मन करता हम अकेला कितना करेगा हमारा सीना दुखरा भय ऐसा को मारे ने अमक तंग दी पक्ते है दा ठी थाई रो ना माना मी दी तौ तौ फजे माने ठी थाई बी जे करा मना खरा फजे गया बानी दो अरे निंगा साइ दो सी आई मिने सीगा ꯑꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯅ ꯐꯩꯌꯦ ꯀꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯈꯪꯕ ꯃꯥ ꯂꯥꯛꯑꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯪꯖꯥꯕ ꯑꯁꯤꯅ ꯐꯔꯤꯗ ꯃꯇꯝ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯍꯣꯔꯦꯟ ꯉꯜꯂꯣ ꯑꯁꯤ ꯃꯨꯛꯅ ꯌꯦꯡꯉꯦꯅ ꯑꯁꯤꯅ ꯑꯃꯨꯛ ꯁꯤꯃꯨꯛ ꯂꯧꯊꯣꯛꯑꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯎꯂꯦꯡꯒꯅ ꯐꯖꯩ ꯍꯥꯏ ꯑꯩꯅ ꯑꯃꯨꯛ ꯁꯤꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯝ ꯃꯄꯥꯟ ꯑꯃꯨꯕ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯁꯣꯝꯗꯅꯦ ꯌꯥꯝ ꯐꯟꯗꯣꯛꯃꯟꯈ꯭ꯔꯦ ꯐꯔꯦ ꯃꯣꯕꯥꯏꯜꯅ ꯁꯤꯅ ꯐꯖꯩ ꯍꯥꯏꯔꯦ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯃꯣꯏ ꯑꯄꯥꯝꯕꯁꯦ ꯂꯧꯕꯤꯔꯒꯦ ꯊꯝꯃꯣ ꯀꯠꯊꯠꯂꯣ ꯃꯌꯥꯝ ꯑꯩ ꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯍꯦꯛ ꯌꯥꯗꯦ ꯁꯤꯅ ꯑꯩꯉꯣꯟꯗ ꯄꯛꯆꯩ ꯑꯩꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯂꯝꯕꯤꯗ ꯆꯠꯄꯗ ꯎꯐꯨꯟ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯇꯥꯡꯕꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯎꯞꯄꯗ ꯑꯗꯨꯝ ꯂꯥꯎꯊꯣꯛꯑꯦ ꯑꯩ ꯎꯞꯇꯤ ꯎꯞꯇꯦ ꯌꯨꯝꯗ ꯑꯗꯨꯝ ꯉꯥꯡꯉꯧꯕ ꯈꯣꯠꯄꯗ ꯎꯞꯅꯩꯌꯦꯕ ꯑꯗꯣ ꯍꯣꯂꯦꯟ ꯀꯩ ꯂꯩꯕꯤꯌꯨ ꯍꯥꯏꯅꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩ ꯑꯗꯨꯝ ꯕꯥꯂꯤꯗꯤꯛ ꯇꯧꯕ ꯈꯣꯠꯄ ꯃꯤꯠꯀ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯩ ꯒꯥꯔꯤꯗ ꯑꯗꯨꯝ ꯎꯐꯨꯟ ꯑꯃ ꯑꯗꯨꯒꯤꯗꯅꯤꯗ ꯑꯩꯒꯤꯁꯦ ꯁꯤ ꯑꯗꯨꯝ ꯎꯞꯄꯒꯦ ꯊꯤꯔꯁꯨ ꯁꯤ ꯑꯗꯨꯝ ꯎꯞꯄꯒꯦ ꯈꯨꯊꯤꯅꯤꯌꯦ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯅꯤꯡꯗ꯭ꯔꯦ ꯄꯥꯎꯂꯦꯟ ꯁꯤꯒ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯤꯔꯛꯑꯣ ꯁꯤꯁꯨ ꯐꯖꯩ ꯁꯤꯅ ꯃꯌꯥꯝ ꯁꯤꯅ ꯄꯦꯔꯨꯛ ꯃꯅꯥꯅꯤ ꯃꯌꯥꯝ ꯐꯖꯕ ꯈꯛꯇ ꯑꯁꯤꯁꯨ ꯌꯦꯡꯉꯨ ꯒꯥꯅꯤ ꯀꯩꯅꯣ ꯕꯦꯔꯤ ꯑꯁ ꯂꯣꯏ ꯂꯩꯔꯦ ꯁꯤꯁꯦ ꯂꯩꯇꯕ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯂꯣꯏ ꯐꯖꯔꯦ ꯁꯦ ꯀꯐꯣꯏꯒ ꯌꯥꯎꯔꯦꯁꯦ ꯃꯌꯥꯝ ꯑꯉꯥꯡ ꯁꯥꯟꯅꯅꯕ ꯄꯣꯠ ꯆꯩꯗꯤ ꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯄꯣꯠꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ
ꯂꯩꯁꯦ ꯑꯃꯅꯤ ꯂꯩꯔꯤꯅꯤ ꯍꯟꯕꯗ ꯑꯗꯣ ꯑꯇꯣꯞꯄ ꯄꯣꯠ ꯍꯥꯟꯅ ꯂꯩꯔꯨꯁꯤ ꯑꯗꯣ ꯍꯥꯟꯅ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯑꯇꯣꯞꯄꯁꯤꯃꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯃꯁꯨ ꯅꯨꯄꯥꯒꯤꯅꯦ ꯈꯪꯕ ꯁꯥꯟꯅꯕꯩ ꯄꯣꯠ ꯊꯤꯕꯗꯣ ꯑꯉꯥꯡ ꯑꯩꯈꯣꯏ ꯑꯊꯣꯏꯕꯒꯤ ꯖꯨꯠꯀꯤ ꯄꯣꯠ ꯆꯩꯅꯤ ꯏꯂꯩ ꯂꯩꯇ꯭ꯔꯦ ꯑꯊꯣꯏꯕꯁꯤꯅ ꯈꯔ ꯆꯥꯎꯈꯠꯈ꯭ꯔꯦ ꯁꯦ ꯃꯌꯥꯝ ꯑꯁꯣꯂꯣꯝꯗꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯔꯤꯌꯦ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯁꯤꯒꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯔꯤ ꯁꯣꯝꯗ ꯂꯥꯎꯃ ꯁꯤꯒ ꯂꯥꯎ ꯇꯥꯏꯁꯦꯟ ꯃꯥꯟꯕ ꯄꯨꯇꯨꯜ ꯑꯃꯁꯨ ꯂꯩꯗꯣꯏꯃꯤ ꯑꯁ ꯃꯌꯥꯝ ꯑꯩꯅꯅꯦ ꯀꯨꯏꯔꯕ ꯑꯩꯅ ꯁꯨꯝꯕ ꯍꯨꯏ ꯌꯦꯡꯕꯗꯪ ꯂꯩꯒꯦ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯀꯥꯂꯨ ꯃꯥꯟꯕ ꯑꯩꯈꯣꯏ ꯀꯥꯂꯨ ꯃꯥꯟꯕꯁꯦ ꯑꯃꯗꯤ ꯂꯩꯗꯣꯏ ꯑꯣ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯤ ꯇꯧꯔꯤꯁꯦ ꯑꯩ ꯑꯁꯤꯡꯃꯛꯇꯤ ꯂꯩꯅꯤꯡꯉꯤꯕꯣ ꯑꯇꯩꯃꯛ ꯂꯩꯗ꯭ꯔꯁꯨ ꯑꯁꯤꯡꯕ ꯑꯩꯒꯤ ꯄꯤꯕꯩ ꯂꯩꯕ ꯌꯥꯏꯌꯦ ꯀꯩꯗꯧꯒꯦꯁꯦ ꯃꯌꯥꯝ ꯑꯩ ꯑꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯑꯁꯤ ꯎꯕꯁꯤꯒ ꯌꯥꯝ ꯐꯖꯕꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈ꯭ꯔꯦꯕ ꯑꯁꯤꯁꯦ ꯑꯩꯅ ꯒꯤꯐ ꯄꯤꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯑꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯁꯤ ꯒꯤꯐ ꯄꯤꯕ ꯌꯥꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯅꯤ ꯑꯗꯣ ꯃꯥ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯕ ꯑꯩ ꯈꯪꯗꯦ ꯃꯥ ꯎꯪꯅꯒꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯇꯅ ꯍꯥꯏꯅ Lấy rồi. Lấy ꯀꯦꯃꯦꯔꯥ ꯃꯥꯡꯅꯗꯁꯨ ꯂꯩꯅ ꯈꯪꯗꯦ ꯂꯩꯅ ꯂꯣꯏꯔꯦꯗꯅ ꯀꯥꯏꯅ ꯍꯥꯏꯔꯦ ꯑꯁꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯌꯦꯡꯁꯦ ꯑꯩꯅ ꯒꯤꯐ ꯄꯤꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯂꯩꯍꯜꯂꯒꯦ ꯁꯤꯁꯦ ꯃꯌꯥꯝꯁꯦ ꯑꯊꯣꯏꯕꯩꯅꯦ ꯍꯥꯏꯌꯦ ꯑꯊꯣꯏꯕꯅ ꯁꯤ ꯑꯃꯨꯛꯇ ꯊꯨꯗꯦꯛꯈ꯭ꯔꯅꯤ ꯃꯔꯐꯨ ꯄꯤꯔꯤꯌꯦ ꯑꯊꯣꯏꯕꯒꯤ ꯃꯣꯏ ꯃꯕꯣꯡꯅ ꯃꯌꯥꯝ ꯈꯪꯗꯦꯗ ꯄꯣꯠꯁꯦ ꯌꯥꯝ ꯁꯥꯊꯤ ꯇꯥꯡꯉꯤ ꯄꯣꯠꯁꯦ ꯇꯥꯡꯉꯤꯁꯤꯒ ꯑꯗꯒꯤ ꯄꯥꯏꯔꯨꯔꯒ ꯄꯣꯠꯁꯤꯒ ꯑꯩꯈꯣꯏ ꯆꯥꯟꯅꯗꯕ ꯄꯣꯠꯁꯤꯅ ꯏꯟꯖꯥꯡ ꯌꯥꯡꯉꯒ ꯑꯗꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯗꯤ ꯃꯃꯜꯁꯤꯅ ꯇꯥꯡꯉꯤꯁꯤꯒ ꯄꯣꯠꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯍꯩꯁ ꯑꯩ ꯄꯣꯠ ꯑꯃꯗꯤ ꯂꯩꯒꯦ ꯍꯥꯏꯗꯤ ꯈꯜꯂꯤ ꯑꯁꯤ ꯄꯣꯠꯁꯦ ꯃꯦꯂꯥꯗꯒꯤ ꯑꯩꯒꯤ ꯃꯤ ꯈꯪꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯛꯄ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯆꯨꯗ ꯑꯩꯅ ꯉꯥꯡꯉꯤꯃꯤ ꯀꯩꯅꯣ ꯅꯪꯅ ꯍꯦꯂꯦꯟꯒꯤ ꯄꯣꯠꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯦ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤꯗ ꯁꯤ ꯎꯔꯨꯕꯁꯤꯒ ꯃꯌꯥꯝ ꯑꯁꯤ ꯐꯖꯩꯅꯦ ꯁꯤꯒ ꯌꯥꯝ ꯐꯖꯕ ꯂꯩꯔꯦ ꯃꯦꯂꯥꯗꯩ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯩ ꯋꯥꯔꯦ ꯃꯦꯂꯥꯒꯤ ꯄꯣꯠ ꯆꯩ ꯌꯦꯡꯍꯟꯕꯗ ꯍꯧꯖꯤꯛ ꯑꯩ ꯋꯥꯔꯦ ꯆꯅꯥ ꯀꯔꯤ ꯀꯔꯥꯡ ꯆꯥꯎꯔꯁꯤ ꯂꯥꯎ ꯗꯨꯀꯥꯟ ꯈꯦꯆꯤ ꯆꯅꯥꯕ꯭ꯔꯥ ꯑꯩ ꯀꯔꯤꯝ ꯂꯩꯖꯗꯦꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯨꯇꯅꯤ ꯖꯨꯝꯀꯥꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯃꯥ ꯑꯩ ꯈꯨꯠꯀꯤ ꯃꯣꯟꯖꯥꯡ ꯂꯧꯅꯤꯡꯉꯤꯕꯣ ꯍꯌꯦꯡ ꯃꯇꯝꯗ ꯅꯥꯏꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡ ꯆꯠꯄ ꯈꯣꯠꯄ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯅꯥꯏꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯝ ꯂꯥꯛꯑꯦ ꯐꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯁꯦ ꯈꯜꯂꯦ ꯁꯤꯅ ꯈꯔ ꯐꯩꯌꯦꯅ ꯄꯣꯠꯇꯤ ꯌꯥꯝ ꯑꯐꯕ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯑꯗꯣ ꯁꯤꯅ ꯐꯩ ꯈꯜꯂꯦ ꯑꯁꯤꯁꯦ ꯑꯩ ꯃꯤ ꯑꯃꯗ ꯒꯤꯐ ꯄꯤꯒꯦ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅꯦꯕ ꯑꯩꯅꯗꯤ ꯀꯔꯤꯝ ꯄꯤ ꯉꯝꯗꯦꯕ ꯍꯣꯡꯉꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯛꯆꯒꯅꯦ ꯈꯜꯂꯒ ꯂꯧꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯑꯩꯈꯣই ꯃꯥꯅ ꯂꯩꯕꯤꯗꯣꯏꯅꯦꯕ ꯁꯤꯁꯨ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯎꯞꯄ ꯆꯠꯂꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯎꯂꯦꯟꯒꯤ ꯄꯣꯠ ꯂꯩꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏ ꯀꯥꯞꯄ ꯍꯣꯏ ꯂꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯦ ꯌꯥꯝꯅ ꯐꯠꯇꯦꯕ ꯑꯩꯈꯣꯏ ꯑꯦꯝꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯎꯂꯦꯟꯒꯤ ꯄꯣꯠ ꯆꯩꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯊꯣꯏꯕꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯇꯨꯄꯤ ꯑꯃ ꯊꯤꯔꯤ ꯃꯥꯏ ꯃꯃꯣꯟ ꯇꯥꯗꯦ ꯉꯁꯥꯏꯗꯣ ꯑꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯌꯥꯝ ꯍꯔꯥꯎꯔꯦꯕ ꯍꯣꯡꯉꯁꯨ ꯑꯩꯅ
ꯇꯨꯄꯤ ꯑꯃ ꯂꯩꯔꯛꯄꯁꯦ ꯈꯪꯗꯦ ꯃꯤꯗꯨꯅ ꯎꯞꯄꯤꯗꯣꯏꯔ ꯎꯞꯄꯤꯔꯣꯏꯗꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯦꯂꯦꯟꯒꯤ ꯃꯐ꯭ꯂꯥꯔ ꯍꯥꯏꯕꯗ ꯍꯦꯂꯦꯟꯒꯤ ꯃꯐ꯭ꯂꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯂꯥꯀꯥꯟꯗꯤ ꯃꯦꯂꯥꯗꯩꯔ ꯀꯩꯅꯣ ꯂꯩꯔ ꯄꯤꯔꯛꯈꯤꯑꯕ ꯑꯗꯣ ꯑꯗꯨꯝ ꯊꯝꯃꯣ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯃꯥꯅ ꯑꯩꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯒꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯑꯕ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯤ ꯗꯦꯕꯥꯅꯟ ꯀꯦꯞꯁꯦ ꯄꯤꯒꯦ ꯃꯥꯅ ꯎꯞꯄ ꯋꯥꯏꯖꯥꯗꯁꯨ ꯅꯝꯅ ꯄꯤꯗꯣꯏꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯕꯤꯔꯤꯃꯦꯕ ꯃꯃꯜ ꯀꯌꯥ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯍꯣꯡꯉꯦ ꯀꯩꯅꯣ ꯆꯥꯝ ꯅꯤꯐꯨꯔꯒ ꯀꯩꯅꯣ ꯆꯥꯝ ꯅꯤꯐꯨ ꯄꯤꯔꯛꯑꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯤꯕ ꯆꯅꯤꯔ ꯀꯌꯥꯅꯣ ꯍꯥꯏꯌꯦꯕ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯇꯥꯎꯒ ꯍꯥꯏꯗ꯭ꯔꯦꯗ ꯌꯥꯝ ꯍꯥꯏꯕꯗꯨꯁꯨ ꯂꯦꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯁꯥꯊꯤꯅ ꯇꯥꯎ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯣꯏꯅ ꯖꯥꯔꯛꯄꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯊꯣꯏꯕꯒꯤ ꯄꯣꯠ ꯆꯩ ꯑꯃꯇꯪ ꯊꯤꯔꯤꯌꯦ ꯁꯟꯗꯥꯁꯨ ꯇꯥꯁꯜꯂꯦ ꯍꯋꯥ ꯃꯤꯊꯥꯏꯁꯨ ꯁꯦꯝ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯍꯋꯥ ꯃꯤꯊꯥꯏꯁꯦ ꯇꯔꯨꯕꯤꯒꯤ ꯍꯣꯔꯦꯟ ꯍꯟꯕꯗ ꯄꯨꯈꯤꯗꯣꯏꯃꯤ ꯌꯥꯝ ꯍꯥꯎꯗꯣꯔꯤ ꯌꯥꯝ ꯁꯤꯅ ꯕꯦꯛꯀꯤ ꯑꯁ ꯄꯣꯠꯇꯤ ꯑꯐꯕ ꯑꯃꯐꯥꯎ ꯅꯠꯇꯦꯗ ꯑꯗꯨꯝ ꯃꯦꯂꯥ ꯂꯥꯛꯄꯒꯤ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯅꯤ ꯃꯇꯠ ꯆꯥꯕ ꯄꯣꯠꯄꯨꯗꯤ ꯃꯌꯥꯝ ꯐꯪꯉꯦꯕ ꯉꯁꯥꯏꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥ ꯁꯤ ꯊꯃꯣꯏꯗꯩ ꯄꯥꯝꯖꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣই ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯣꯏꯁꯦ ꯈꯔ ꯊꯦꯡꯗꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯗꯨꯀꯥꯟꯁꯦ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯩꯇꯩ ꯗꯨꯀꯥꯟꯗ ꯆꯪꯉꯤꯑꯕ ꯑꯩ ꯀꯩꯀꯔꯥꯡ ꯕꯣꯔꯥ ꯀꯩꯀꯔꯥꯡ ꯑꯩꯒꯤꯗꯣ ꯑꯩ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯆꯥꯔꯅꯤ ꯑꯗꯨ ꯆꯥꯔꯒ ꯑꯩꯈꯣꯏ ꯇꯔꯨꯕꯤꯒꯤ ꯍꯋꯥ ꯃꯤꯊꯥꯏ ꯂꯩꯕꯤꯔꯅꯤ ꯍꯋꯥ ꯃꯤꯊꯥꯏ ꯂꯩꯕꯤꯔꯅꯤ ꯑꯗꯨꯏ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯏ ꯍꯜꯂꯅꯤ ꯁꯤꯒꯅꯤ ꯑꯩꯅ ꯆꯩꯅ ꯕꯣꯔꯥ ꯍꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯈꯪꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯈꯪꯕ ꯀꯥꯡꯕꯨ ꯈꯛꯇꯅꯤ ꯏꯆꯦ ꯌꯥꯝ ꯊꯥꯖꯗꯅ ꯁꯦ ꯀꯃꯥꯏꯅ ꯐꯝꯃꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯅꯍꯥꯟꯅꯩ ꯑꯩꯗꯣ ꯃꯤꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯎꯏꯌꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯗꯤ ꯏꯆꯦꯗꯤ ꯎꯗꯦꯕ ꯉꯁꯤ ꯎꯔꯤꯁꯤꯅꯤ ꯗꯨꯀꯥꯟꯕꯨꯗꯤ ꯎꯕ ꯀꯔꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯅꯉꯣꯟꯗ ꯃꯥ ꯁꯤ ꯅꯨꯡꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯤꯛꯅ ꯄꯨꯕꯒꯤꯅꯦ ꯁꯤ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯍꯩꯔꯨꯛ ꯃꯈꯜ ꯑꯍꯨꯝ ꯈꯛꯇꯪ ꯂꯤꯛꯇꯛꯅ ꯑꯩꯈꯣꯏ ꯄꯥꯏ ꯆꯠꯄꯩꯅꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯀꯩ ꯂꯩꯒꯦ ꯕꯣꯔꯥꯒ ꯀꯣꯟꯅꯕꯗ ꯑꯇꯩ ꯈꯤꯆꯤ ꯆꯥꯒꯦ ꯑꯗꯨ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯩ ꯑꯗꯨ ꯁꯤꯡꯖꯨꯒ ꯈꯤꯆꯤꯒ ꯕꯣꯔꯥꯒ ꯆꯥꯒꯦ ꯅꯪꯗꯤ ꯕꯣꯔꯥꯗ ꯆꯥꯔꯣ ꯃꯥ ꯆꯥꯅꯤꯡꯗꯦ ꯑꯩ ꯈꯤꯆꯤꯗꯣ ꯃꯥ ꯅꯪꯗꯤ ꯀꯩ ꯆꯥꯅꯤ ꯑꯩꯗꯤ ꯖꯥ ꯆꯠꯂꯁꯨ ꯀꯌꯥ ꯇꯧꯒꯦ ꯄ꯭ꯂꯦꯠ ꯑꯝꯗ ꯀꯌꯥ ꯁꯛꯑꯦ ꯐꯔꯦ ꯑꯩꯒꯤ ꯈꯤꯆꯤ ꯄ꯭ꯂꯦꯠ ꯑꯃ ꯄꯤꯔꯣ ꯑꯗꯩ ꯃꯥꯏ ꯕꯣꯔꯥ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯥ ꯀꯩ ꯆꯥꯗꯣꯏꯕ ꯈꯪꯗꯦ ꯑꯥꯗ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯥꯗ ꯃꯌꯥꯝ ꯂꯩꯕ ꯂꯧ ꯃꯥꯒꯤ ꯕꯣꯔꯥ ꯑꯩꯒꯤ ꯈꯤꯆꯤ ꯑꯩꯈꯣꯏ ꯃꯥꯏ ꯈꯪꯗꯦ ꯁꯤꯡꯖꯨ ꯈꯛꯇꯪꯒ ꯄꯤꯔꯣ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡꯅꯤ ꯍꯧꯂꯦ ꯑꯩ ꯃꯅꯨꯡꯗ ꯐꯝꯃꯨꯔꯒꯦ ꯁꯤꯡꯖꯨꯁꯦ ꯑꯗꯨꯝ 10ꯒꯤ ꯄꯤꯔꯣ ꯊꯝꯕꯧ ꯌꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯁꯤꯡꯖꯨꯗꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯄꯨꯔꯦ ꯈꯨꯠꯅ ꯇꯣꯠꯄꯅ ꯍꯥꯎꯕꯅꯤ ꯕꯣꯔꯥ ꯈꯨꯗꯪ ꯆꯥꯖꯔꯤꯕ ꯍꯥꯎꯗꯣꯏꯌꯦ ꯑꯩꯁꯦ ꯆꯥꯗꯣꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥ ꯕꯤꯗꯣ ꯅꯝꯃꯟꯗꯣꯏ ꯉꯁꯤꯗꯤ ꯑꯗꯨꯝ ꯊꯝꯃꯣꯏ ꯑꯩ ꯑꯗꯨꯝ ꯂꯧꯔꯒꯦ ꯍꯥꯎꯔꯅꯤꯍꯦ ꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯄꯨꯝꯅꯃꯛ ꯐꯪꯉꯦꯀꯣ ꯉꯁꯤ ꯆꯅꯥꯁꯨ ꯌꯥꯎꯔꯦ ꯑꯁ ꯂꯣꯏꯔꯝꯗꯥꯏ ꯑꯣ ꯃꯐꯝꯁꯨ ꯋꯥꯠꯂꯤꯕ ꯑꯣ ꯍꯌꯦꯡ ꯃꯦꯂꯥ ꯂꯣꯏꯔꯝꯗꯥꯏꯗ ꯅꯣꯡꯃ ꯑꯃꯨꯛꯀ ꯂꯥꯛꯇ ꯌꯥꯔꯣꯏꯗꯣꯔꯦ ꯑꯩꯁꯦ ꯃꯩꯈꯨꯁꯨ ꯀꯥꯔꯤ ꯕꯪ ꯕꯪ ꯂꯥꯎꯅ ꯌꯥꯝ ꯍꯥꯎꯅꯤ ꯋꯥꯎ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯃꯌꯥꯝ ꯑꯩ ꯑꯝꯇꯪ ꯆꯥꯊꯔꯒꯦꯀꯣ ꯈꯨꯠꯅ ꯑꯣꯏꯖꯥꯗꯅ ꯑꯩ ꯗꯦꯕꯥꯅꯟ ꯀꯦꯞꯁꯤꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯔꯛꯄꯅꯤꯅꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯛꯇꯪ ꯄꯥꯏꯍꯜꯂꯒꯦ
ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯗꯨꯀꯥꯟ ꯄꯨꯔꯥ ꯈꯨꯜꯂꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛꯇ ꯃꯤ ꯂꯥꯛꯄ ꯍꯧꯅꯔꯤꯃꯤꯀꯣ 이제 ꯆꯠꯂꯨꯏꯒꯦ ꯍꯌꯦꯡ ꯂꯣꯏꯔꯝꯗꯥꯏꯗꯅꯦ ꯃꯄꯥꯟꯗ ꯂꯥꯛꯀꯦ ꯑꯁꯤ ꯑꯩꯈꯣই ꯇꯔꯨꯕꯤꯒꯤ ꯍꯋꯥ ꯃꯤꯊꯥꯏ ꯑꯁꯤ ꯂꯩꯗꯅ ꯍꯜꯂꯗꯤ ꯑꯩꯈꯣꯏ ꯁꯤꯔꯦ ꯑꯁꯤ ꯂꯩꯗꯅ ꯍꯟꯕ ꯇꯥꯔꯗꯤ ꯑꯩꯈꯣই ꯑꯪꯀꯧꯕ ꯃꯦꯂꯥ ꯂꯥꯛꯇꯣꯏꯅꯤ ꯑꯁꯤ ꯂꯧꯕ ꯑꯁꯤ ꯑꯁꯥꯕꯁꯤꯃꯇꯪꯒ ꯂꯧꯔꯁꯤꯗꯅ ꯑꯁꯥꯕ ꯐꯔꯦ ꯆꯥꯎꯏꯁꯤꯁꯦ ꯃꯌꯥꯝꯁꯦ ꯁꯤꯅꯤꯁꯦ ꯂꯥꯛꯄꯨꯂꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯤꯅꯦ ꯍꯧꯖꯤꯛꯅꯦ ꯄꯣꯠ ꯑꯃ ꯂꯧꯒꯅꯤ ꯕꯥꯎꯂꯦꯡꯒꯤ ꯒꯪꯒꯥ ꯕꯣꯔꯥ ꯈꯤꯇꯪ ꯂꯧꯕꯤꯒꯦ ꯃꯥ ꯆꯥꯅꯤꯡꯉꯦ ꯒꯪꯒꯥ ꯕꯣꯔꯥ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯔꯦꯕꯤꯇꯥꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯂꯥꯛꯑꯦ ꯑꯩ ꯃꯥꯒ ꯐꯪꯅꯕ ꯉꯝꯃꯔꯣই ꯃꯌꯥꯝ ꯑꯩ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯔꯦꯕꯤꯇꯥꯅ ꯃꯥ ꯀꯥꯎꯊꯣꯛꯅ ꯎꯅ ꯂꯩꯔꯦꯕ ꯑꯗꯨꯏ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦꯕ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯦ ꯑꯩ ꯑꯃꯨꯛꯁꯨ ꯌꯥꯎꯔꯛꯏꯅꯦ ꯑꯩꯈꯣꯏ ꯅꯍꯥꯛ ꯆꯪꯉꯨꯔꯦ ꯑꯩꯈꯣꯏ ꯃꯥ ꯎꯗꯦꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯁꯨ ꯐꯪꯅꯔꯦ ꯑꯩꯁꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯏꯆꯦ ꯋꯥꯈꯜ ꯂꯩꯍꯧꯗꯕ ꯐꯔꯦ ꯏꯆꯦ ꯍꯣꯏ ꯑꯩ ꯀꯥꯎꯊꯣꯛꯎꯔꯤꯕ ꯅꯍꯥꯛ ꯎꯡꯅ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯁꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯂꯥꯁꯦ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯊꯣꯛꯂꯛꯑꯦ ꯅꯨꯡꯉꯥꯏꯇꯕꯅ ꯔꯦꯕꯤꯇꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯐꯪꯉꯔꯣꯏ ꯃꯣꯏꯁꯨ ꯃꯣꯏ ꯃꯤ ꯑꯃ ꯑꯅꯤ ꯂꯥꯛꯃꯤꯟꯅꯗꯣꯏꯃꯤꯅ ꯃꯣꯏ ꯑꯗꯨꯝ ꯀꯣꯏꯍꯧꯔꯁꯅꯣꯕ ꯑꯩꯈꯣꯏ ꯃꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤꯅꯦ ꯏꯆꯦꯅꯤ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦꯕ ꯑꯩ ꯉꯥꯏꯍꯥꯛꯇꯪꯅꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯕ ꯅꯍꯥꯟꯒꯤ ꯃꯆꯦ ꯅꯍꯥꯟꯒꯤꯗꯣ ꯊꯧꯅꯥꯈꯣꯟꯒꯤꯗꯣ ꯑꯗꯣ ꯅꯍꯥꯛ ꯀꯥꯎꯊꯣꯛꯅ ꯑꯩꯅꯅꯦ ꯌꯦꯡꯅ ꯂꯩꯔꯤꯕ ꯈꯪꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯅꯤ ꯃꯥꯅ ꯑꯩ ꯀꯥꯎꯔꯝꯗꯦ ꯌꯥꯝ ꯐꯩ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯑꯩ ꯕ꯭ꯂꯣꯛꯁꯨ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯩꯅꯅꯦ ꯏꯆꯦꯅ ꯀꯥꯎꯔꯝꯗꯕꯗꯣ ꯌꯥꯝ ꯐꯩ ꯑꯩꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯍꯌꯦꯡꯅꯦ ꯑꯩ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛꯀ ꯂꯥꯛꯈꯤꯅꯤꯀꯣ ꯑꯩ ꯍꯜꯂꯦ ꯑꯩ ꯊꯦꯡꯉꯦ ꯅꯨꯡꯉꯥꯏꯅꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯃꯤ ꯀꯩꯅꯣ ꯅꯁꯛ ꯑꯅꯤ ꯑꯝꯇ ꯂꯩꯊꯣꯔꯛꯎꯗꯅ ꯅꯁꯛ ꯑꯅꯤꯗꯣ ꯂꯩꯊꯣꯛ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯐꯖꯅ ꯀꯦꯔꯒ ꯑꯩꯉꯣꯟꯗ ꯉꯥꯏꯗ ꯉꯥꯏꯍꯜꯂꯒ ꯊꯦꯡꯅꯤ ꯇꯧ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣꯕ ꯖꯥꯡꯅ ꯊꯣꯛꯂꯛꯑꯣ ꯑꯩꯉꯣꯟꯗ ꯗꯨꯖꯥꯡ ꯀꯣꯏ ꯉꯥꯏꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯂꯣꯏꯔꯦ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯤ ꯃꯃꯥꯏ ꯂꯣꯠꯁꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯑꯩ ꯀꯨꯏꯔꯦ ꯂꯩꯕ ꯑꯩꯈꯣꯏ ꯃꯥꯁꯨꯅꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟ ꯄꯨꯟꯊꯔꯝꯃꯦꯕ ꯑꯗꯨꯒꯤ ꯁꯦ ꯅꯣꯡꯃꯥꯏ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯑꯅꯤꯁꯦ ꯌꯦꯡꯉꯨ ꯐꯖꯅ ꯀꯦꯔꯒ ꯂꯥꯛꯏꯕ ꯃꯣꯕꯥꯏꯜ ꯑꯩꯅ ꯉꯁꯥꯏꯗꯩ ꯃꯥ ꯉꯟꯂꯥꯛꯑꯗꯤ ꯃꯥ ꯀꯦꯃꯦꯔꯥ ꯀꯥꯞꯍꯟꯒꯦ ꯇꯧꯔꯤꯃꯦꯕ ꯑꯗꯣ ꯃꯥ ꯉꯟꯅ ꯂꯥꯛꯇꯕꯩ ꯋꯥꯅꯦꯕ ꯃꯣꯕꯥꯏꯜ ꯌꯥꯝ ꯐꯖꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯐꯔꯦꯅꯦ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯑꯩ ꯆꯥꯅ ꯊꯣꯛꯂꯛꯑꯦ ꯅꯪ ꯊꯦꯡꯃꯟꯈ꯭ꯔꯦ ꯅꯪ ꯂꯥꯛꯏꯁꯦ ꯊꯦꯡꯉꯤꯁꯦ ꯇꯥꯗ꯭ꯔꯦꯕ ꯐꯖꯩꯁꯦ ꯑꯁꯤꯅ ꯃꯆꯦ ꯑꯁꯤꯅ ꯃꯅꯥꯎ ꯑꯗꯣ ꯑꯩꯅꯦ ꯑꯩ ꯍꯌꯦꯡ ꯎꯔꯝꯗꯥꯏꯗ ꯑꯃꯨꯛ ꯐꯪꯅꯔꯁꯨ ꯅꯣꯏ ꯂꯥꯛꯏꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕꯅꯤꯅ ꯅꯠꯇ꯭ꯔꯗꯤ ꯃꯥꯍꯣꯏ ꯊꯝꯃꯒ ꯑꯩ ꯑꯗꯨꯝ ꯂꯥꯛꯖꯥꯗ꯭ꯔꯥ ꯅꯪꯒ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯛꯇꯕꯩꯅ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯛꯑꯝꯗꯤ ꯑꯩ ꯅꯣꯏ ꯃꯇꯝꯗ ꯂꯥꯛꯖꯥꯗ꯭ꯔꯥ ꯑꯩ ꯆꯠꯄ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣ ꯉꯁꯤ ꯀꯥꯏꯅꯔꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯖꯥꯡ ꯍꯥꯏꯔꯣꯏ ꯆꯠꯂꯒꯦ ꯆꯦꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯗ꯭ꯔꯕ ꯌꯥꯔꯦ ꯁꯤ ꯑꯃꯗꯤ ꯏꯀꯥꯏꯅ ꯂꯩꯊꯣꯛ ꯂꯩꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯏꯗꯤ ꯐꯔꯦ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯃꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯆꯠꯁꯤ ꯃꯌꯥꯝ ꯑꯩ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯃꯣꯏꯒ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯁꯨ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯑꯩ ꯈꯔ ꯆꯥꯒꯗ ꯆꯥꯔꯦ ꯆꯀꯠ ꯂꯩꯒꯗ ꯂꯩꯔꯦ ꯑꯩꯒꯤ ꯗꯦꯕꯥꯅꯟ ꯀꯦꯞ ꯂꯩꯔꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯅ ꯑꯗꯣ ꯌꯥꯔꯦ ꯗꯦꯕꯥꯅꯟ ꯀꯦꯞ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯟꯗꯥ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯟꯖꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯏꯃꯥ ꯃꯦꯂꯥ ꯍꯧꯗꯣꯔꯦꯕ ꯃꯩꯇꯩꯒꯤꯑꯕ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯍꯌꯦꯡ ꯍꯧꯔꯒ ꯑꯗꯨꯝ ꯂꯥꯛꯀꯦ ꯂꯩꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯌꯨꯝꯗ ꯆꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯇꯥꯏꯁꯦꯟꯒꯤ ꯄꯣꯠꯁꯦ ꯂꯩꯔꯛꯇ꯭ꯔꯤ ꯃꯌꯥꯝ ꯑꯩꯅ ꯆꯥꯃꯟꯒꯤꯅ ꯑꯊꯨꯝꯕꯗꯩ ꯀꯩꯗꯩ
ꯑꯗꯨꯏ ꯃꯥ ꯀꯣꯏ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏ ꯄꯥ ꯀꯣꯏꯕ ꯆꯠꯂꯝꯗ꯭ꯔꯦꯕ ꯇꯥꯏꯁꯪꯒꯤ ꯃꯤꯊꯥꯏ ꯂꯩꯔꯛꯇꯦ ꯃꯒꯟ ꯁꯥꯎꯔꯤ ꯑꯗꯨꯒ ꯇꯥꯏꯁꯪꯒꯤ ꯃꯤꯊꯥꯏ ꯄꯤꯖꯒꯦ ꯍꯥꯏꯅ ꯃꯤꯊꯥꯏ ꯊꯤꯔꯦꯕ ꯑꯗꯒꯤ ꯄꯤꯖꯒꯦ 마이 지름 푸기래. ꯑꯗꯣ ꯃꯌꯥꯝ ꯑꯊꯨꯝꯕ ꯃꯤꯊꯥꯏ ꯑꯁꯥꯡꯕ ꯂꯩꯕ ꯑꯗꯣ ꯑꯩ ꯑꯗꯨꯗꯤ ꯄꯤꯖꯔꯣꯏ ꯑꯩ ꯃꯦꯔꯤꯒꯣꯜ ꯑꯣꯏ ꯄꯤꯖꯅꯤ ꯑꯗꯨꯅ ꯃꯥ ꯑꯍꯥꯟꯕꯗ ꯆꯥꯔꯣꯏꯁꯤ ꯁꯤ ꯃꯦꯔꯤꯒꯣꯜꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯦꯃꯦꯔꯥꯗ ꯆꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯀꯥꯂꯨꯗ ꯑꯩꯅ ꯃꯥ ꯃꯦꯔꯤꯒꯣꯜ ꯄꯤꯖꯔꯤꯕꯀꯣ ꯑꯗꯣ ꯑꯊꯨꯝꯕꯗꯣ ꯑꯩꯅ ꯀꯩꯅꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯂꯣꯠꯁꯤꯟꯈ꯭ꯔꯕ ꯈꯪꯗꯦ ꯍꯣꯗꯣ ꯂꯩꯕ꯭ꯔꯣ ꯑꯗꯣ ꯑꯩꯅꯅꯦ ꯈꯪꯕ꯭ꯔꯥ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯦꯔꯤꯒꯣꯜꯅꯤꯅ ꯃꯥ ꯑꯍꯥꯟꯕꯗ ꯆꯥꯔꯣꯏꯅ ꯀꯣꯟꯅ ꯆꯥꯏꯅꯦ ꯑꯗꯣ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯎꯝꯃꯒ ꯆꯦꯜꯂꯒ ꯄꯨꯔꯤꯕ ꯑꯩꯁꯦ ꯑꯂꯥꯟꯕ ꯇꯥꯍꯜꯂꯤꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯤꯁꯤꯡꯁꯦ ꯐꯅꯁꯨ ꯃꯁꯛ ꯐꯖꯕ ꯂꯩꯁꯨ ꯍꯥꯏꯁꯅꯨ ꯑꯩꯈꯣꯏꯗꯤ ꯅꯥꯇꯣꯟꯁꯦ ꯌꯥꯎꯗꯕꯅꯤꯅꯅꯦ ꯍꯦꯛꯇꯪ ꯀꯨꯝꯊꯔꯛꯄ ꯑꯩꯅ ꯉꯁꯥꯏꯗꯩ ꯑꯗꯨꯅ ꯉꯥꯏꯇꯅ ꯏꯟꯈꯠꯂꯤꯃꯦꯕ ꯑꯩꯈꯣꯏ ꯅꯈꯥꯡꯅ ꯄꯟꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯟꯅ ꯄꯟꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯁꯝꯕ꯭ꯔꯥ ꯀꯩꯅꯣ ꯁꯝꯒꯩ ꯍꯥꯏꯔꯗ ꯑꯩꯁꯨ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯀꯥꯞꯄꯒ ꯕꯣꯜ ꯃꯆꯥ ꯊꯝꯃ ꯀꯥꯞꯄꯩ ꯑꯃ ꯂꯩꯍꯧꯔꯦꯕ ꯑꯗꯣ ꯑꯩ ꯀꯥꯞꯅꯤꯡꯉꯦ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯗꯣ ꯈꯪꯉꯕ ꯑꯁ ꯑꯩꯅ ꯀꯥꯞꯅꯤꯡꯕꯗꯣ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩ ꯍꯥꯏꯖꯗ꯭ꯔꯦꯕ ꯈꯪꯕ ꯑꯩꯅ ꯁꯤꯃꯨꯛ ꯂꯩꯍꯟꯒꯅꯤ ꯀꯩꯅꯣ ꯇꯧꯗꯣ ꯑꯩꯅ ꯃꯥꯗ ꯍꯥꯏꯗ꯭ꯔꯦ ꯑꯗꯨ ꯌꯨꯝ ꯌꯧꯔꯒ ꯃꯥꯉꯣꯟꯗ ꯍꯥꯏꯔꯤꯕ ꯏꯁ ꯅꯪ ꯉꯁꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯃꯥꯗꯤ ꯎꯔꯛꯇꯦ ꯃꯊꯪ ꯆꯠꯂꯗꯤ ꯁꯣꯏꯗꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯆꯠꯀꯅꯤ ꯃꯊꯪ ꯃꯦꯂꯥ ꯆꯠꯄ ꯇꯥꯔꯗꯤ ꯑꯂꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯒ ꯌꯥꯝ ꯄꯪꯖꯥꯝ ꯂꯩꯔꯛꯇꯦꯗ ꯄꯣꯠ ꯆꯩꯕꯨꯗꯤ ꯃꯌꯥꯝ ꯂꯩꯗꯣꯏꯁꯨ ꯃꯃꯜꯒ ꯄꯣꯠ ꯀꯩ ꯆꯟꯖꯥꯟꯗꯤ ꯑꯩꯁꯦ ꯑꯁꯤ ꯑꯅꯤꯈꯛ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯃꯅꯤ ꯈꯛꯇ ꯂꯩꯔꯦ ꯀꯨꯆꯨ ꯀꯨꯆꯥ ꯄꯣꯠꯄꯨꯗꯤ ꯂꯩꯔꯛꯇꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯂꯩꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯂꯩꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯤꯁꯦ ꯁꯤꯁꯤꯅꯦꯕ ꯁꯤꯒ ꯎꯠꯄꯁꯦ ꯐꯖꯅ ꯉꯝꯗ꯭ꯔꯦ ꯑꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯐꯖꯅ ꯄꯥꯝꯖꯅ ꯂꯩꯔꯛꯄꯗꯣ ꯈꯤꯇꯪ ꯑꯩꯅ ꯑꯃꯨꯛ ꯖꯨꯝꯀꯥ ꯍꯥꯡꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯆꯨꯒꯤ ꯖꯨꯝꯀꯥꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ